Premikana madufana oidunasु pastna nangi present tae aduga amuksu nangi present condition na nangi future tae nangi future da achawa fam kayana ngaiduna leiraba misak amane afabase lotbe yadabane matangi ngainabagi wane nangisu soidana matamamadi lakhigani matamaduda nangbu miyamna sonagani haibase ai tasengna thajai ai nangbu thajai nahak nongmadi achawa misak ama soidana oirakani Sagarna nupa nupi nungsinabagi lambida chatminabada nupa makhal ani lay nupa amana mana nungsijariba nupi adubu manghalamlaga leikha tahalamlaga chatkhiba hundoamba aduga nungaijaba penjaba aduga amana nupi oibibu awangba thak amada pukhatpiduna nungsina loinabiba minungsiga loinana luna chana thambiba aduga nupi dasu nupi makhal ani lay nupi amana nupagi punsi khongchatta khudong thiba ohelambi nupi ama aduga nupi makhal amana mahakka tungki punsida himminagadawribani khanduna nipa adubu semgat sagat piba nupi makhal ama aise hairiba asida adugumba nupigi punsibu awangba thak amada thangat piduna luna chana nungsina thamba nupa adugi kanglupta yawgi haina leplibani aigi khongthang ase mabung phananaba nangsu nupagi punsibu semgat sagat pada sumna tangi aina sontharakba mikupta wahai amatang oirabasu aibu thongna pinanaba adugumba nupi ama oibiyu matamduda aigi punsina soidana mai pakani haibagi achekpa thajaba lai Premikana nangi asigumba nawong nataw nangi fajaba lichat nangi fajaba wakhalon pumnamak asidane aina nangbu nongmagi hena nungsiba asum hengalaklibase Sagarna farese exam su kuidre lairik lomda amu onsilase Premikana aidiba BSc hektam lakpadai college karakpadai adum haure lairik paningdaba nangna marolama suggestion yana mangpida pirai aidi madu khangnaba honabada kayamwai khangbra wadradi mark fangdaba taba padi paningde mark di fangninge adudi kamai yadoiba handaki exam se hek loibaga yausangse thabal pe na chongthadoine nangsu lao aidi thabal chongbaga heiteda nang thabal amu phau chonglaktra chonglakteda thabal chongnaba matamga lairakte babaga aikhoi ani gi punsida kumai haraugi sarukse yaunabagi tanja kaya fanglakteda migi yumgi bhara daga leibane adunane thabal gi nungaiba mahau khangdrido aikhoi di dholgi makhol tabada sase kinoma hekta tawe kayam nungaiba kaidoba amta khangdeda nong phadokpudi yengbasu yawe aina lairiba bharagi yumdugi manakta laiba lampaktuda thabal chongbagumbadadi adubu kuina yengdeda aina taba nupi kanamata su koiraktaba aduga thabaldasu nupi khudang amta pairaktaba direct ori pakhangninge adude nangna thabal chongba hairaktrido harabane heiramladi kanana khangba aina taba nupiga khangnarambaso haisinadi nangnadi aina atopa nupigi makhut pairudabagi nangna harauba aduga nangnadi nupagi makhut painaraga chongba sum imanabi mayamga harauboi kaibu chongbanida nupaga paihande aidi adubu yabrane thabal chonglaga nipa paige yadradi mina pongi haina khiroidro ikhoi dadana thabal chongbagi maramda haibaduda tawbanida aina nupa paihaloi kaina khalise noi dadana kari hairiba ikhoi dadana haiba thabal chonglani haiduna nupi macha singsina haraujadana senga khaigatnadana kayada wana thaurang tawjariba lambi daga selga thajadana matam changna adusu lambi mapanda mayamnaga koitan tanaraga abega taisinbiba paisasu taptai sangna sinjariba aduga thabal numitasu make semduna fajanaba kaya honaba matam changba makhai kezariba aduga keba yaba keraga thoraklabani fajaba mamal tanglaba dress sajaduna aduga somdana kamdauri ikhoi nupa mayamsina pendardagi yu thakluraga makhut hamdana lakpa ganja chingluba khaini pairuba jurup thakluba lamdam lapna lakpada lamhangda number 2 tawninglakduna tawramlaga unawana na khetlaga lakpa khut mayam aduna sentingna make semjariba nupida paijariba nupising adunadi khangjadadana haraujariba nupa ama paireena masini thabal chongba haise noi dadana hairido achumbadi yawe adubu nipa khudingmakti loina tawba nateda matamgi awanbana nisabudi ayambana charam thaklambasu ya
ꯑꯗꯣ ꯂꯣꯏꯅꯃꯛꯇꯤ ꯑꯣꯏꯔꯣꯏꯗ ꯑꯗꯣ ꯊꯥꯕꯜꯗꯣ ꯅꯨꯄꯥ ꯄꯥꯏꯍꯟꯅꯤꯡꯗ꯭ꯔꯕꯗꯤ ꯊꯥꯕꯜ ꯆꯣꯡꯂꯨꯔꯅꯨ ꯅꯨꯄꯥꯅ ꯄꯥꯏꯔꯛꯅꯕ ꯀꯦꯖꯔꯤꯗꯣ ꯃꯃꯜ ꯍꯟꯖꯤꯟꯗ꯭ꯔꯗꯤ ꯀꯔꯤ ꯀꯥꯟꯅꯅꯤ ꯅꯨꯄꯥ ꯄꯥꯏꯍꯜꯂꯣꯏ ꯅꯨꯄꯥ ꯌꯥꯝ ꯄꯥꯏꯍꯟꯅꯤꯡꯂꯒꯅ ꯅꯪ ꯑꯣꯏꯅ ꯄꯥꯏꯔꯛꯄ ꯇꯥꯕ ꯃꯅꯤꯄꯨꯔꯒꯤ ꯃꯍꯧꯁꯥꯗꯒꯤ ꯆꯠꯅꯔꯛꯂꯤꯕ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯀꯨꯝꯍꯩꯁꯦ ꯃꯨꯟꯅ ꯈꯜꯂꯨꯔꯕꯗꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯐꯥꯎꯏ ꯀꯔꯤꯒꯤꯅꯣ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯅꯪꯅ ꯆꯣꯡꯕ ꯌꯥꯎꯗꯕꯒꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯗ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯀꯨꯝꯍꯩ ꯑꯁꯤ ꯃꯩꯇꯩ ꯖꯥꯇꯤꯅ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯑꯌꯥꯝꯕꯅ ꯄꯥꯡꯊꯣꯛꯏ ꯆꯥꯎꯔꯥꯛꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯔꯨꯑꯣꯏꯅ ꯗꯤꯁꯇ꯭ꯔꯤꯛ 8ꯇ ꯊꯥꯕꯜ ꯆꯣꯡꯅꯩ ꯑꯗꯨꯅ ꯆꯥꯎꯔꯥꯛꯅ ꯄꯥꯕꯗ ꯑꯍꯦꯟꯕꯁꯨ ꯌꯥꯎꯏ ꯋꯥꯠꯄꯁꯨ ꯌꯥꯎꯏ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗ ꯂꯩꯀꯥꯏ 600ꯃꯨꯛ ꯂꯩ ꯃꯁꯤ ꯑꯦꯚꯔꯦꯖꯅꯤ ꯍꯥꯏꯔꯤꯕ ꯊꯥꯕꯜ ꯆꯣꯡꯂꯤꯕ ꯗꯤꯁꯇ꯭ꯔꯤꯛ 8ꯃꯛꯀꯤ ꯑꯣꯏꯅ ꯑꯄꯨꯟꯕ ꯊꯥꯕꯜ ꯆꯣꯡꯂꯤꯕ ꯂꯩꯀꯥꯏ ꯃꯁꯤꯡ ꯑꯁꯤ 300 × 7 = 2100ꯅꯤ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯅꯧꯕ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯃꯁꯤꯡ ꯑꯁꯤ 2100ꯅꯤ ꯊꯥꯕꯜ ꯆꯣꯡꯕ ꯃꯁꯤꯡ ꯌꯥꯝꯃꯦ ꯑꯍꯤꯡꯗ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯙꯣꯜꯒꯤ ꯃꯈꯣꯟꯅ ꯇꯣꯏꯅ ꯗꯤꯁꯇꯔꯕ ꯇꯧꯔꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯅꯠꯇꯦꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩ ꯏꯁꯥ ꯆꯣꯡꯕ ꯍꯩꯇ꯭ꯔꯁꯨ ꯊꯥꯕꯜ ꯀꯜꯆꯔꯕꯨꯗꯤ ꯌꯥꯝ ꯌꯣꯛꯈꯠꯂꯤꯕꯅꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯇꯗ ꯃꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯨꯟꯗꯨꯅ ꯈꯨꯠ ꯁꯝꯅꯔꯒ ꯆꯣꯡꯕ ꯍꯥꯏꯕꯁꯤ ꯂꯩꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯈꯜꯂꯤꯕꯅ ꯂꯩꯀꯥꯏ 2,200ꯅꯤ ꯊꯥꯕꯜ ꯆꯣꯡꯕ ꯃꯇꯝꯗ ꯊꯥꯕꯜ ꯆꯣꯡꯕ ꯑꯃꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯨꯄꯥ 50,000ꯒꯤ ꯆꯥꯡꯗ ꯆꯪꯅꯔꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯅꯤꯄꯨꯔ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯑꯇꯩ ꯀꯨꯝꯍꯩ ꯌꯥꯎꯗꯕꯤꯗ ꯊꯥꯕꯜ ꯆꯣꯡꯕꯗ ꯆꯪꯂꯤꯕ ꯄꯩꯁꯥ ꯑꯁꯤ ꯀ꯭ꯔꯣꯔ 10ꯒ ꯂꯥꯛ 50ꯅꯤ ꯆꯪꯂꯤꯁꯦ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯊꯥꯕꯜ ꯆꯣꯡꯐꯝꯗ ꯂꯥꯛꯂꯤꯕ ꯖꯦꯟꯇꯜꯃꯦꯟꯁꯤꯡꯅ ꯄꯨꯔꯛꯂꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯍꯜꯂꯛꯂꯤꯕ ꯊꯥꯎ ꯑꯗꯨꯁꯨ ꯄꯩꯁꯥꯅꯤ ꯑꯗꯨꯅ ꯊꯥꯕꯜ ꯆꯣꯡꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯆꯥꯎꯔꯥꯛꯅ 18 ꯀ꯭ꯔꯣꯔꯒꯤ ꯆꯥꯡꯗ ꯆꯪꯅꯔꯤꯕ ꯐꯦꯁꯇꯤꯚꯦꯜ ꯃꯈꯜ ꯑꯃꯅꯤ ꯍꯣꯏꯅꯦ ꯑꯇꯩ ꯀꯨꯝꯍꯩ ꯃꯌꯥꯝꯒ ꯄꯥꯁꯤꯜꯂꯗꯤ ꯆꯪꯂꯤꯕ ꯄꯩꯁꯥꯁꯦ ꯆꯍꯤ ꯑꯃꯗ ꯀ꯭ꯔꯣꯔ 100ꯃꯨꯛ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯦ ꯑꯗꯣ ꯍꯥꯏꯅꯤꯡꯂꯤꯁꯦ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯆꯪꯉꯦ ꯁꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯁꯨ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯆꯪꯂꯤꯕꯅꯤ ꯑꯗꯨꯕꯨ ꯃꯔꯨꯑꯣꯏꯅ ꯑꯩꯅ ꯈꯜꯂꯤꯕꯗꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦꯗ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯏꯁꯥꯒꯤ ꯀꯜꯆꯔꯁꯨ ꯑꯣꯏꯔꯤꯕ ꯄꯩꯁꯥꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯂꯤꯕ ꯑꯗꯨꯒ ꯏꯁꯥꯒꯤ ꯑꯋꯥꯡꯕ ꯀꯜꯆꯔ ꯑꯁꯤꯗ ꯍꯦꯛ ꯑꯃꯨꯕ ꯀꯥꯂꯤ ꯇꯩꯁꯤꯜꯂꯛꯂꯤꯕ ꯑꯁꯦ ꯅꯨꯡꯉꯥꯏꯖꯗꯕꯒꯤ ꯋꯥꯅꯤꯗ ꯑꯃꯨꯕ ꯀꯥꯂꯤ ꯇꯩꯁꯤꯜꯂꯤ ꯍꯥꯏꯕꯒꯤ ꯑꯔꯊꯗꯤ ꯀꯔꯤꯅꯣ ꯑꯩ ꯚꯥꯞ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯃꯔꯝꯗ ꯑꯩ ꯌꯥꯝ ꯈꯪꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯁꯨꯝ ꯋꯥꯐꯝ ꯈꯔ ꯑꯩꯅ ꯎꯖꯕ ꯑꯗꯨꯅꯤ ꯊꯥꯕꯜ ꯆꯣꯡꯕ ꯍꯥꯏꯕꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯍꯧꯖꯤꯛ ꯆꯣꯡꯅꯔꯤꯕ ꯑꯁꯤꯕꯨ ꯊꯥꯕꯜ ꯆꯣꯡꯕꯅꯤ ꯍꯥꯏꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯤ ꯍꯥꯏꯗꯣꯏꯅꯣ ꯊꯥꯕꯜ ꯆꯣꯡꯕ ꯍꯥꯏꯗꯨꯗꯤ ꯃꯍꯧꯁꯥꯗꯒꯤ ꯆꯠꯅꯔꯛꯂꯕ ꯀꯜꯆꯔꯒ ꯁꯥꯒꯣꯟꯅꯔꯛꯂꯕ ꯀꯜꯆꯔꯒꯤ ꯀꯨꯝꯍꯩ ꯑꯃꯅꯤ ꯊꯥꯕꯜ ꯆꯣꯡꯕꯁꯤ ꯅꯥꯠꯀꯤ ꯐꯤꯖꯦꯠ ꯑꯃꯗꯤ ꯅꯥꯠꯀꯤ ꯂꯩꯇꯦ ꯅꯥꯠꯀꯤ ꯑꯣꯏꯕ ꯈꯨꯆꯣꯡ ꯑꯗꯨꯕꯨ ꯊꯥꯕꯜ ꯆꯣꯡꯕ ꯀꯧꯗꯣꯏ ꯅꯠꯇ꯭ꯔꯣ ꯃꯇꯝꯒꯤ ꯑꯣꯜꯂꯛꯄꯅ ꯐꯅꯦꯛ ꯑꯃꯗꯤ ꯈꯨꯗꯩ ꯐꯩꯖꯣꯝꯒꯤ ꯃꯇꯝ ꯑꯗꯨ ꯅꯠꯇ꯭ꯔꯕꯁꯨ ꯅꯨꯄꯤꯅ ꯁꯥꯔꯤ ꯐꯅꯦꯛ ꯑꯃꯗꯤ ꯈꯣꯡꯒ꯭ꯔꯥꯎ ꯁꯦꯠꯂꯒ ꯑꯗꯨꯝ ꯆꯣꯡꯕꯗꯨ ꯌꯥꯏ ꯑꯗꯨꯒ ꯏꯄꯥ ꯏꯄꯨꯒꯤ ꯆꯠꯅꯔꯝꯕ ꯀꯜꯆꯔ ꯊꯥꯕꯜ ꯍꯥꯏꯗꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀꯟꯅ ꯍꯧꯗꯣꯛꯅꯔꯛꯂꯤꯕ ꯅꯨꯄꯤꯅ ꯊꯣꯏꯕꯤꯒꯤ ꯐꯤꯖꯣꯜꯅ ꯂꯩꯇꯦꯡꯕ ꯅꯨꯄꯥꯅ ꯐꯩꯖꯣꯝ ꯑꯣꯏꯕ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯐꯖꯩ ꯀꯜꯆꯔꯕꯨꯁꯨ ꯌꯣꯛꯈꯠꯂꯦ ꯀꯨꯝꯍꯩꯕꯨꯁꯨ ꯃꯁꯛ ꯐꯖꯍꯜꯂꯦ ꯑꯗꯨꯒ ꯀꯜꯆꯔꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯅꯨꯄꯥꯒꯤꯁꯨ ꯈꯣꯡꯒ꯭ꯔꯥꯎ ꯐꯣꯔꯃꯦꯜ ꯑꯣꯔ ꯖꯤꯟꯁ ꯑꯗꯨꯝ ꯌꯥꯏ ꯃꯗꯨ ꯅꯠꯇꯕꯤꯗ ꯑꯍꯦꯟꯕ ꯑꯇꯣꯞꯄ ꯗ꯭ꯔꯦꯁꯁꯤꯡꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯈꯜ ꯃꯈꯥꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯃꯗꯤ ꯁꯦꯠꯅꯤꯡꯕ ꯁꯦꯠꯄ ꯅꯤꯛꯅꯤꯡꯕ ꯅꯤꯛꯄ ꯄꯣꯊꯣꯛꯄꯤ ꯐꯥꯠꯇꯣꯛꯄꯤ ꯑꯇꯦꯟꯕꯤ ꯑꯀꯧꯕꯤ ꯑꯅꯞꯄꯤ ꯖꯥꯂꯤꯒꯤ ꯑꯄꯥꯕ ꯗ꯭ꯔꯦꯁ ꯁꯦꯠꯂꯒ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯁꯨ ꯖꯥꯠ ꯌꯥꯝ ꯎꯏꯗ ꯑꯩꯅ ꯆꯣꯡꯕ ꯅꯠꯇ꯭ꯔꯁꯨ ꯈꯨ ꯅꯤꯛꯄꯤ ꯅꯤꯡ ꯅꯤꯛꯄꯤ ꯈꯨ ꯀꯨꯟꯕꯤ ꯁꯝ ꯍꯥꯏꯕꯤ ꯈꯨꯕꯥꯛ ꯈꯨꯕꯤ ꯂꯩꯈꯥꯏꯕꯤ ꯂꯩꯊꯦꯛꯄꯤ ꯃꯌꯥꯝ ꯑꯁꯤꯕꯨ ꯊꯥꯕꯜ ꯆꯣꯡꯕꯅꯤ ꯍꯥꯏꯈꯤꯒꯗ꯭ꯔꯥ ꯑꯩꯁꯨ ꯌꯥꯅꯤꯡꯉꯦ ꯅꯪꯒꯤ ꯋꯥꯐꯝꯗꯣ ꯕꯥꯔꯒꯤ ꯗꯥꯟꯁꯇꯤ ꯇꯤꯀꯦꯠ ꯀꯛꯂꯒ ꯆꯪꯅꯤꯡꯕ ꯌꯥꯎꯅꯤꯡꯕ ꯃꯤꯁꯛ ꯃꯤꯑꯣꯏ ꯈꯔꯅ ꯑꯆꯧꯕ ꯍꯣꯜ ꯑꯃꯗ ꯌꯨꯄꯦꯛ ꯈꯔ ꯄꯥꯏꯁꯤꯜꯂꯒ ꯅꯤꯛꯄꯅꯦ ꯃ꯭ꯌꯨꯖꯤꯛ ꯃꯔꯛꯇ ꯏꯟꯖꯣꯏ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯊꯥꯕꯜꯗꯤ ꯇꯤꯀꯦꯠ ꯀꯛꯂꯒ ꯏꯟꯖꯣꯏ ꯇꯧꯕꯁꯨ ꯅꯠꯇꯦ ꯂꯝꯖꯥꯎ ꯂꯝꯍꯥꯡꯗ ꯑꯣꯄꯟ ꯐꯤꯜꯗ ꯌꯥꯎꯅꯤꯡꯕ ꯃꯤ ꯌꯥꯎꯍꯜꯂꯒ ꯆꯣꯡꯕꯅꯦ ꯂꯝꯖꯥꯎ ꯂꯝꯍꯥꯡꯗ ꯅꯨꯄꯥ ꯅꯍꯥꯁꯤꯡ ꯄꯨꯝꯅꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯈꯔꯗꯤ ꯆꯥꯅꯤꯡꯕ ꯅꯤꯁꯥ ꯆꯥꯔꯒ ꯉꯥꯎꯕ ꯌꯥꯎꯕ ꯅꯤꯁꯥ ꯈꯥꯏꯕ ꯅꯤꯁꯥ ꯍꯟꯅꯕ ꯅꯤꯛꯐꯝ ꯑꯣꯏꯔꯤꯕꯅꯦ ꯑꯗꯨꯕꯨꯗꯤ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯁꯦꯠꯅꯤꯡ ꯆꯥꯅꯤꯡꯕ ꯁꯦꯠ ꯆꯥꯔꯒ ꯍꯣꯠ ꯑꯦꯟ ꯁꯦꯛꯁꯤ ꯑꯣꯏꯅ ꯃꯕꯨꯡ ꯃꯧꯄꯥ ꯃꯃꯥ ꯃꯄꯥꯒꯤ ꯃꯃꯥꯡꯗ ꯐꯣꯡꯅ ꯅꯤꯛꯈꯥꯏꯕ ꯅꯤꯛꯊꯕ ꯇꯧꯔꯤꯕ ꯑꯁꯤꯗꯤ ꯕꯥꯔꯗꯒꯤ ꯊꯥꯕꯜꯅ ꯍꯦꯟꯅ ꯐ꯭ꯔꯤ ꯑꯣꯏꯕꯅ
ꯕꯥꯔꯒꯤ ꯗꯥꯟꯁꯇꯒꯤ ꯊꯥꯕꯜ ꯆꯣꯡꯕꯅ ꯍꯦꯟꯅ ꯁꯥꯊꯤꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯛꯄ ꯌꯥꯏ꯫ ꯂꯩꯀꯥꯏꯒꯤ ꯊꯥꯕꯜ ꯆꯣꯡꯕꯗ ꯂꯨꯄꯥ 50,000ꯗꯒꯤ ꯇꯥꯗꯅ ꯆꯪꯏ꯫ ꯑꯗꯨꯛ ꯁꯦꯜ ꯆꯪꯕ ꯀꯜꯆꯔ ꯑꯁꯦ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤ ꯁꯤꯟꯅꯔꯤꯕ, ꯑꯗꯨꯒ ꯁꯦꯜꯁꯨ ꯆꯪꯕ, ꯀꯜꯆꯔꯁꯨ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯕ ꯈꯨꯆꯣꯡ ꯇꯧꯕ, ꯑꯁꯤꯒꯨꯝꯕ ꯐꯤꯚꯝ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯗ꯭ꯔꯦꯁ ꯅꯥꯇꯩ ꯆꯥꯗꯕ ꯊꯥꯕꯜ ꯉꯥꯛꯂꯤꯕ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯀꯔꯤꯒꯤꯗꯃꯛ ꯉꯥꯛ ꯁꯦꯟꯗꯨꯅ "ꯏꯕꯦꯝꯃ, ꯅꯪꯒꯤ ꯗ꯭ꯔꯦꯁ, ꯅꯪꯒꯤ ꯊꯥꯕꯜ ꯈꯨꯆꯣꯡ ꯐꯖꯗꯦ, ꯃꯗꯨ ꯇꯧꯕ ꯌꯥꯔꯣꯏ" ꯊꯤꯡꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯚꯣꯂꯨꯟꯇꯤꯌꯔ ꯅꯨꯄꯥꯁꯤꯡꯅ ꯊꯥꯕꯜ ꯆꯣꯡꯂꯤꯕ ꯖꯦꯟꯇꯜꯃꯦꯟꯁꯤꯡꯒꯤ ꯈꯨꯆꯣꯡ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯁ꯭ꯇꯥꯏꯜ ꯑꯗꯨ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯤꯡꯗꯨꯅ ꯆꯣꯡꯍꯟꯗ꯭ꯔꯤꯕ ꯀꯔꯤꯅꯣ? ꯑꯗꯨꯕꯨꯗꯤ ꯃꯇꯝ ꯈꯔꯗꯤ ꯃꯄꯨ ꯄꯥꯟꯗꯕ, ꯉꯥꯛꯄꯤ ꯁꯦꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯀꯨꯝꯍꯩ ꯑꯃꯒꯨꯝ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄ, ꯑꯗꯨꯒ ꯏꯟꯈꯠꯂꯛꯄꯤ ꯃꯌꯥꯝꯒꯤ ꯏꯔꯥꯡ ꯏꯅꯣꯠ ꯏꯊꯛ ꯑꯁꯤꯅ ꯀꯜꯆꯔꯗ ꯑꯃꯨꯕ ꯀꯥꯂꯤ ꯇꯩꯁꯤꯜꯂꯤꯕ ꯑꯁꯦ ꯊꯤꯡꯗꯕ ꯀꯔꯤꯅꯣ? ꯑꯁꯨꯛ ꯌꯥꯝꯕ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯌꯥꯝ ꯂꯩꯔꯤꯁꯤꯁꯨ ꯑꯁꯤꯒꯨꯝꯕꯗꯤ ꯑꯃꯠꯇ ꯅꯩꯅꯗꯦ꯫ ꯃꯇꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯨꯞ ꯁꯪꯁꯊꯥꯟꯁꯤꯡꯗꯤ ꯃꯔꯥꯡꯗꯤ ꯀꯥꯏꯔꯦ, ꯑꯗꯨꯕꯨ ꯑꯁꯦꯡꯕ ꯀꯜꯆꯔ ꯉꯥꯛꯅꯕꯗꯤ ꯇꯧꯗꯦ꯫ ꯑꯗꯨꯕꯨ ꯈꯨꯆꯣꯡ ꯂꯨꯗꯕ ꯑꯃꯗꯤ ꯗ꯭ꯔꯦꯁ ꯅꯥꯇꯩ ꯆꯥꯗꯕ ꯑꯗꯨ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯑꯃꯗꯤ ꯃꯩꯔꯥ ꯄꯥꯏꯕꯤꯅ ꯊꯤꯡꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯣꯏ꯫ ꯃꯁꯥ ꯃꯁꯥꯒꯤ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯍꯟꯖꯅꯤꯡꯏ꯫ ꯃꯩꯔꯥ ꯄꯥꯏꯕꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯃꯟꯗꯦ, ꯚꯣꯂꯨꯟꯇꯤꯌꯔꯁꯨ ꯋꯥꯈꯜ ꯈꯟꯊꯗꯦ꯫ ꯃꯆꯦ ꯃꯆꯜ ꯃꯆꯥ ꯅꯤꯡꯉꯣꯜꯕꯨ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯗ ꯊꯥꯛ ꯋꯥꯡꯈꯠꯍꯟꯒꯗꯕꯗ ꯃꯆꯦ ꯃꯆꯜ ꯃꯆꯥ ꯅꯤꯡꯉꯣꯜꯅ ꯈꯠꯂꯒ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯕ ꯃꯩꯇꯩꯒꯤ ꯃꯃꯥꯁꯤꯡ, ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯒ꯭ꯌꯥꯟ ꯇꯥꯍꯟꯅꯤꯡꯏ꯫ ꯃꯆꯦ ꯃꯆꯟꯁꯤꯡꯅꯁꯨ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯍꯟꯅꯤꯡꯏ꯫ ꯑꯃꯅ ꯑꯃ ꯍꯥꯏꯅꯤ, ꯑꯃꯅ ꯑꯃ ꯍꯥꯏꯅꯤ, ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯀꯜꯆꯔꯒꯤ ꯃꯁꯛ ꯑꯁꯦ ꯕꯥꯔꯒꯤ ꯗꯥꯟꯁꯇꯒꯤ ꯍꯦꯟꯅ ꯁꯥꯊꯤꯔꯛꯄ ꯀꯜꯆꯔ ꯑꯃ ꯑꯣꯏꯕ ꯍꯧꯔꯛꯂꯦ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯕꯥꯔꯒꯤ ꯗꯥꯟꯁꯇꯒꯤ ꯍꯦꯟꯅ ꯁꯥꯊꯤꯔꯕ, ꯌꯥꯝꯅ ꯀ꯭ꯔꯥꯏꯝ ꯑꯣꯏꯕ ꯌꯥꯕ, ꯌꯥꯝꯅ ꯇꯝꯊꯤꯕ, ꯇꯨꯀꯠꯆꯐꯝ ꯑꯣꯏꯕ ꯀꯨꯝꯍꯩ ꯑꯃ ꯑꯣꯏꯔꯛꯄꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ? ꯃꯁꯤꯒꯤ ꯑꯁꯣꯏꯕꯗꯤ ꯑꯍꯜꯁꯤꯡ ꯒ꯭ꯌꯥꯟ ꯇꯥꯗꯕ, ꯅꯍꯥꯁꯤꯡ ꯃꯊꯣꯡ ꯍꯨꯛꯇꯕ ꯍꯥꯏꯕ ꯑꯁꯤꯗꯒꯤ ꯊꯣꯔꯛꯀꯗꯧꯔꯤꯕꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯀꯨꯞꯅ ꯁꯦꯟꯅꯕꯤꯕ, ꯏꯆꯥ ꯏꯁꯨꯒꯤ ꯗ꯭ꯔꯦꯁ ꯑꯃꯗꯤ ꯈꯨꯆꯣꯡ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯅ ꯀꯨꯞꯅ ꯁꯦꯟꯅꯕꯤꯕ, ꯖꯦꯟꯇꯜꯃꯦꯟꯁꯤꯡꯒꯤ ꯅꯥꯇꯩ ꯆꯥꯗ꯭ꯔꯕ ꯈꯨꯆꯣꯡꯁꯤꯡ ꯆꯣꯡꯍꯟꯕꯤꯗꯕ, ꯃꯩꯇꯩ ꯖꯥꯇꯤꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯂꯩꯀꯥꯏ ꯈꯨꯗꯤꯡ ꯄꯥꯡꯊꯣꯛꯂꯤꯕ ꯆꯍꯤ ꯑꯃꯗ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯊꯥꯕꯜ ꯀꯨꯝꯍꯩꯗ ꯀꯥ ꯍꯦꯟꯅ ꯑꯣꯠ ꯑꯣꯏꯕ ꯐꯤꯖꯦꯠ ꯑꯃꯗꯤ ꯈꯨꯆꯣꯡꯗꯒꯤ ꯀꯟꯕ ꯃꯇꯝ ꯑꯣꯏꯔꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ꯫ ꯍꯧꯖꯤꯛ ꯏꯟꯈꯠꯂꯛꯄ ꯅꯍꯥꯒꯤ ꯐꯥꯊꯕ ꯉꯝꯗꯕ ꯋꯥꯈꯜꯒꯤ ꯏꯔꯥꯡ ꯏꯅꯣꯠ ꯑꯗꯨꯅ ꯊꯥꯕꯜꯒꯤ ꯁꯦꯡꯂꯕ ꯁꯛꯇꯝꯗ ꯑꯃꯨꯕ ꯀꯥꯂꯤ ꯇꯩꯁꯤꯟꯕꯗꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯐꯝꯗ ꯇꯥꯔꯛꯄ ꯌꯥꯏ꯫ ꯅꯍꯥꯒꯤ ꯉꯥꯏꯍꯥꯛꯀꯤ ꯏꯟꯖꯣꯏ ꯑꯗꯨꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯁꯨ ꯎꯕ ꯉꯝꯗꯕ ꯌꯥꯏ꯫ ꯊꯥꯕꯜ ꯀꯜꯆꯔ ꯑꯁꯤ ꯃꯁꯛ ꯐꯖꯍꯟꯁꯤ꯫ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯈꯨꯗꯤꯡ ꯃꯆꯦ ꯃꯆꯜ ꯂꯩꯅꯕ ꯉꯥꯛꯇꯅꯤ꯫ ꯃꯆꯦ ꯃꯆꯜꯁꯤꯡꯁꯨ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯂꯩꯅꯕ ꯉꯥꯛꯇꯅꯤ꯫ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯁꯨ ꯃꯆꯥ ꯅꯤꯡꯉꯣꯜ ꯄꯤꯕꯥ ꯌꯥꯎꯅꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯄꯨꯝꯅꯃꯛꯅ ꯑꯃꯅ ꯑꯃꯕꯨ ꯐꯅꯅꯕ ꯍꯣꯠꯅꯃꯤꯟꯅꯔꯁꯤ꯫ ꯀꯜꯆꯔ ꯃꯥꯡꯊꯣꯛꯂꯣꯏꯁꯤ, ꯀꯜꯆꯔ ꯃꯁꯛ ꯊꯤꯍꯜꯂꯣꯏꯁꯤ, ꯀꯜꯆꯔꯗ ꯑꯃꯨꯕ ꯀꯥꯂꯤ ꯇꯩꯁꯤꯜꯂꯣꯏꯁꯤ, ꯄꯩꯁꯥ ꯆꯥꯎꯅ ꯆꯪꯍꯟꯗꯨꯅ ꯏꯁꯥꯒꯤ ꯀꯜꯆꯔꯕꯨ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯣꯏꯁꯤ꯫ ꯀꯜꯆꯔ ꯀꯟꯃꯤꯟꯅꯁꯤ, ꯑꯁꯤꯅꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤꯕꯁꯦ꯫ ꯌꯥꯔꯦꯁꯦ, ꯊꯥꯕꯜꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯂꯁꯤꯗ꯫ ꯑꯗꯣ ꯑꯦꯛꯖꯥꯝ ꯂꯣꯏꯈ꯭ꯔꯗꯤ ꯀꯣꯂꯦꯖꯇ ꯍꯦꯛ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯐꯪꯂꯔꯣꯏꯅꯦ? ꯃꯗꯨꯗꯤ ꯃꯁꯥꯅ ꯇꯥꯕꯅꯦ꯫ ꯑꯁ, ꯌꯥꯝ ꯇꯟꯗꯧꯔꯤꯗ꯫ ꯅꯨꯄꯥ ꯅꯨꯄꯤ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯁꯦ ꯑꯐꯕ ꯇꯧꯕꯇꯅ ꯃꯤꯃꯥꯟꯅꯒꯗꯕꯅꯤ꯫ ꯅꯣꯡꯃꯇꯪ ꯑꯣꯏꯔꯕꯁꯨ, ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯐꯤ ꯁꯦꯠꯇꯕ ꯋꯥꯉꯥꯡ ꯌꯥꯎꯍꯜꯂꯣꯏꯗꯕꯅꯤ꯫ ꯅꯣꯡꯃꯇꯪ ꯃꯤꯀꯨꯞ ꯑꯃꯇꯪ ꯌꯥꯎꯈꯤꯕꯗꯨꯅ ꯂꯝꯗꯝꯅꯈꯤꯗꯨꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯟꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯛꯀꯅꯤ꯫ ꯅꯨꯡꯁꯤ ꯋꯥꯔꯤ ꯍꯥꯏꯕꯁꯦ ꯑꯃꯒ ꯑꯃꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯗꯨꯅ, ꯁꯦꯒ ꯃꯥꯏꯒ ꯇꯥꯟꯅꯗꯨꯅ ꯌꯥꯝ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯣꯏꯕ ꯃꯔꯤ ꯑꯃ ꯊꯝꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯎꯅꯕꯒꯤ ꯗꯔꯀꯥꯔ ꯑꯣꯏꯗꯦꯗ꯫ ꯌꯥꯝ ꯆꯨꯝꯃꯦ꯫ ꯑꯩꯁꯦ ꯅꯪꯒ ꯊꯦꯡꯅꯔꯨꯕꯗꯩ ꯌꯥꯝꯗꯤ ꯍꯣꯡꯂꯕꯅꯤꯗ꯫ ꯅꯪꯁꯦ ꯃꯉꯥꯎ ꯊꯤꯕ ꯅꯨꯄꯥ ꯑꯃꯒ PF ꯑꯣꯏꯔꯝꯂꯗꯤ ꯅꯪꯒꯤ ꯃꯑꯣꯡꯁꯦ ꯅꯍꯥꯟꯅ ꯑꯔꯥꯟꯕ ꯂꯝꯕꯤ ꯑꯃꯗ ꯈꯣꯡ ꯊꯥꯡꯖꯤꯟꯗꯨꯅ ꯃꯇꯝꯁꯤꯗ ꯂꯩꯅꯥꯒꯨꯝꯅ ꯀꯟꯕ ꯉꯝꯗꯅ ꯅꯥꯔꯛꯂꯤꯕ ꯏꯟꯈꯠꯂꯛꯄ ꯃꯇꯝꯒꯤ ꯂꯩꯅꯥ ꯑꯗꯨꯅ ꯅꯥꯗꯨꯅ ꯅꯨꯡꯁꯤꯕꯕꯨ ꯑꯔꯥꯟꯕ ꯃꯔꯤ ꯑꯃꯗ ꯆꯠꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩꯅ ꯊꯥꯖꯩ꯫ ꯃꯔꯝꯗꯤ ꯅꯪ ꯃꯇꯝꯁꯤꯒꯤ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯒ ꯃꯇꯝꯁꯤꯗ ꯂꯤꯆꯠ ꯐꯖꯕ ꯃꯤꯁꯨ ꯌꯥꯝ ꯇꯥꯡꯏ꯫ ꯏꯔꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯑꯗꯨꯃꯥꯏꯅ ꯈꯜꯂꯗꯤ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯀꯌꯥꯗ ꯐꯒꯗꯕ꯫ ꯑꯗꯣ ꯅꯪ ꯂꯥꯏꯔꯤꯛꯇ ꯇꯧ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ꯫ ꯀꯔꯤꯒꯤꯅꯣ? ꯂꯥꯏꯔꯤꯛ ꯍꯥꯏꯕꯁꯦ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯑꯃꯗꯤ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯁꯦꯡꯂꯕ ꯃꯔꯨꯞ ꯑꯃꯅꯤ꯫ ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯍꯩꯕ, ꯂꯥꯏꯔꯤꯛ ꯌꯥꯝꯅ ꯄꯥꯕ ꯃꯤꯁꯤꯡꯁꯦ ꯀꯣꯛ ꯕꯦꯔꯥ ꯂꯥꯛꯄꯅꯤ, ꯈꯪꯂꯕꯣ? ꯀꯅꯥꯅ ꯍꯥꯏꯕ? ꯃꯤꯅ ꯍꯥꯏꯕꯗꯣ ꯄꯪꯂꯧ ꯂꯧꯔꯨꯅꯨ꯫
लाइरिक हैबा मीगा वारी सानबदी लौसिंग ज्ञान फंगबने अैना हाइरिसिदी लाइरिक याम हैबा मीगा वारी सानबसे याम नुंगाइतबने कोक लेखतबने चटनब तौरसिरा चलसे अदो होरेल कॉल तौरप काउनिको असुमना मखोय अनि चटमिनखी नुमिदांग वाइरमनी प्रेमिका मयुमदा हलक्तुना गाड़ी थौजिलमलगा इमुंगदा चंगलकपदा मपा ममा अमदी मबुंग पुन्ना फमदुना लैरमी करीगुम्बा वारी खरा तानबगी मवोंगनी मतमदुदा प्रेमिका हेक चंगलकपगा मपाना हाइरई रंजितना नंगना चलोइदुना कदाइदना प्रेमिकाना रितागा थबक अमा प्रियोना रितागा प्रेमिकाना रितागा प्रियोना इमित बकना उरकलबने रंजितना मतुंगददि नंग नुपा अदुगा अमुक हना लोइनबा यारोय महक इपाना मसक मुन्ना खंगबा मीने प्रियोना मयुमसु लैतबा भारादा लैरगा मपाना रिक्शो थौरगा लाइरिक तंबा लवाई थवाई मचा मागुंबनसो रंजितना यारे वा यामना ngangnaba kanade भाव तानसी मतुंगदा असुमना मरम सिगिदमा वा nganghलकनो प्रेमिकाना बाबा रंजितना नंग कॉलेज तमलबने खजिक तंगांगबदा ज्ञान तानसी चंखरो नंगी कादा प्रेमिका मागी कादा चंगदुना फमुंगदा हिपदुना उंगदुना लೈ वखल जात जात तौई अइदी मतिक चादबने नंगी फैमिली की मियोइसिंग सेन थोकपा ngaktani प्रेमिका सागर की वहाइसिंग अदुबु हंजिन हंजिन तादुना लೈ अदुगा सागर दा फोन तौदुना हयेंग उनसी उनदबा यादे हाइदुना फोन थमी असुमना प्रेमिका अहिंग अदुदा मवोन मवोन खंदुना वखल तौई हयेंग नोंग हेक nganbaga सेन खरगे असिनी माना चपयुंगना खंजरिबा वखल से असुमना अहिंग अदु असुम असुम हौख्रे कॉलेज नाकल की पागनी मफम अदुदा प्रेमिका मति सागर उनरमी प्रेमिका दी असा अमगा लोइनना एटीएम चेकबुक सना लुपा लोइना योमदुना लुपा 100 अमगा पुरक्तुना चेक ओइना लाख मंगा अमगा पुदुना थोक्सरखी सागरना एग्जाम मया असिदा करिगिनो उनदबा यादे हाइरिसिना प्रेमिकाना ngasiदी नंग नुपा थोक्तबा यारोय अै थोरक्लबने प्रेमिका नंग अदुमाय हाइना अै मदु ngamloy अै केमता नुंसिद्रबा नुंसी याम नुंसी अदुगा करिगी नुपा थोक्पा ngamद्रिबा हौजिक फावबदी अै नुपा थोक्पा ngamखिरोय मदु यारोय अै हौजिकमक अैबु मफम कदाइदनो उदुना चलो नंग नुपा नत्रा अै नुपाने अदुबो ngamloy si natra ग्रेजुएशन सुलोइद्री मसीगी मथक्ता अैगी इफमदा अवाटपगी अवाटपा ngaktane अैना हौजिक पुरक्लिसे लुपा 100 ने चेक ओइना लाख मंगा अमसु याउरी अैगी एटीएम सु याउरी मसीगी मथक्ता अैगी सना लुपा 140 की ओइगदबा असिसु याउरी असिना हिंगबदी कोनबा याइदना अैना खंजखिबा आशा अदुदी मदु नते हयेंवाई मतम चारबा मतम मदुदा नंगबु मोमो नोक्तुना अैगा लोइनना हराव हराव चबिनबा पामजबा अदुने मतंग मतम नने अैगिदी ननाक्ता लैरगा लोइरे अैबु अथापा मफम अमदा पुदुना चलो नंगना लौरक्लिबा फिरेब असे अैबु नुंसिबगिनि हाइबसे अै सेंगना खंगे अदुबु नंग अैना लोतुना कना उद्रबा मफम अमदा अै चटपा ngamगनि अदुबु नंग अैगी अचिकपा मफम अदुदा अैगी बबाबुसु पुदुना अदुमक चटपा यागद्रा प्रेमिकाना सागरना नंग अैना लोतुना लैख्रसे मतमदुदा मरा लैजद्रबा बबादा ताइनरकनि मतम अदुदना कमदौबा अैगी नुंसिबना अैबु पिकलिंगैदगी वाना योक्सरकपा बबागीदमक केमता खल्लगुमसि हाइब्रा अैना लेपलिबा खोंफम असे यामना लुई नंगबुसु नुंसि बबाबुसु खंदबा यादे नंग हौजिंगमक लुहोंगलनि हाइबदि नतेदना सुमनतंगी इमुंग मनुंगी वहाई अमा अनिदगी नंगना लौरक्लिबा फिरेब असे यामना चुमदे फाथौ अैसु खंगदबा नते अैबु नुंसिबदगी नंगना लौरक्पा फिरेबनि हाइबसे अैबु नुंसिबगिदमक नंगना अपोक्पा इमा बाबा फावबा सिंगनबा ngame अै चपचाना खंगे अै नंग याम नुंसि बाबाबुसु खल्ले मदु फना ओइदुनसु अैखोय अनि चेलसि चेलबा मतुंगददी मखोयना लुहोंबै वा हाइरक्पसु कनाना खंगबा मदु ओइथोक्लोय चेनबा चोंगबा थोक्लसि नंगबु लुहोंगलनि हाइदुना इफमदगी पुबिख्रगा मखा ताबदा अदुमक आशा काहेलक्पा तारबदी
ꯃꯁꯤ ꯈꯟꯗꯕ ꯌꯥꯗꯕꯅꯤ ꯑꯩꯕꯨꯗꯤ ꯅꯨꯄꯥꯅꯤ ꯅꯪꯕꯨ ꯏꯐꯝꯗ ꯁꯤꯟꯅꯕꯤꯔꯛꯇ꯭ꯔꯕꯁꯨ ꯀꯥꯏꯗꯦ ꯅꯪꯗꯤ ꯅꯨꯄꯤꯅꯤ ꯅꯪꯕꯨ ꯆꯦꯜꯂꯨꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯅ ꯉꯥꯡꯅꯈꯤꯅꯤ ꯅꯪꯒꯤ ꯏꯖꯠ ꯂꯩꯈꯥ ꯇꯥꯒꯅꯤ ꯀꯥꯂꯤ ꯇꯩꯁꯟꯍꯟꯅꯤꯡꯗꯦ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯗꯨꯒ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪꯕꯨ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯗ ꯂꯩꯈꯤꯕ ꯇꯥꯔꯕꯁꯨ ꯅꯨꯄꯥ ꯑꯗꯨꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯪꯕꯨ ꯊꯤꯅ ꯉꯥꯡꯕ ꯆꯩꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯔꯛꯄ ꯌꯥꯏ ꯑꯩꯕꯨ ꯃꯤꯒꯤ ꯑꯣꯏꯈꯤꯕ ꯍꯥꯏꯕꯗꯨꯗꯤ ꯊꯥꯖꯕꯒꯤ ꯋꯥꯡꯃꯗꯅꯤ ꯑꯩꯗꯤ ꯁꯤꯖꯒꯅꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯔꯛꯂꯣꯏ ꯈꯪꯅ ꯈꯪꯅ ꯅꯪꯕꯨ ꯆꯦꯟꯕ ꯆꯣꯡꯕ ꯇꯧꯗꯨꯅ ꯅꯐꯝꯗ ꯑꯃꯨꯕ ꯀꯥꯂꯤ ꯇꯩꯁꯤꯜꯂꯝꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯃꯨꯠꯄ ꯅꯥꯏꯔꯣꯏꯗꯕ ꯗꯥꯛꯐꯝ ꯑꯃ ꯊꯝꯂꯝꯕꯗꯣ ꯃꯗꯨ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯗꯨꯗꯤ ꯑꯄꯤꯛꯄ ꯋꯥꯈꯜ ꯈꯟꯕ ꯅꯨꯄꯥꯁꯤꯡꯗꯅ ꯄꯤꯔꯛꯂꯣꯏ ꯈꯪꯂꯕ ꯅꯨꯄꯤꯕꯨ ꯍꯛꯆꯥꯡꯕꯨ ꯄꯥꯝꯗꯨꯅ ꯆꯦꯟꯕꯤ ꯆꯣꯡꯕꯤꯗꯨꯅ ꯅꯨꯄꯤꯕꯨ ꯕꯗꯅꯥꯝ ꯆꯥꯍꯜꯂꯝꯗꯨꯅ ꯊꯝꯂꯝꯒꯗꯕ ꯅꯨꯄꯥꯗꯣ ꯑꯩꯗꯤ ꯅꯠꯇꯦ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯕꯗꯅꯥꯝ ꯂꯩꯒꯗꯕ ꯊꯕꯛꯇꯤ ꯄꯨꯟꯁꯤꯗ ꯇꯧꯔꯣꯏ ꯀꯥꯏꯅꯈ꯭ꯔꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯅ ꯇꯨꯡꯒꯤ ꯂꯝꯕꯤꯗ ꯑꯇꯣꯞꯄꯗ ꯂꯩꯈꯤꯕ ꯇꯥꯔꯁꯨ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯕ ꯑꯣꯏꯁꯅꯨ ꯄ꯭ꯔꯦꯃꯤꯀꯥ ꯁꯥꯒꯔꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯈꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯄꯤ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯝꯂꯤꯁꯤꯕꯣ ꯍꯧꯖꯤꯛ ꯅꯪꯅ ꯇꯧꯒꯗꯕꯁꯦ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯏꯃꯥ ꯕꯕꯥꯅ ꯍꯥꯏꯕ ꯏꯟꯕ ꯁꯥꯎ ꯔꯣꯜ ꯈꯔ ꯂꯧꯕ ꯇꯥꯏ ꯑꯩꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕꯁꯦ ꯈꯪꯍꯟꯗꯕ ꯑꯃꯗꯤ ꯅꯪ ꯃꯈꯣꯏꯅ ꯍꯥꯏꯕ ꯏꯟꯕ ꯁꯥꯗꯨꯅ ꯑꯩꯒꯤ ꯐꯤꯔꯦꯞ ꯉꯥꯏꯕꯤꯌꯨ ꯄꯨꯝꯅꯃꯛꯇꯣ ꯑꯩ ꯂꯣꯏꯅ ꯈꯪꯂꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯕ ꯅꯠꯇ꯭ꯔꯣ ꯀꯔꯤꯅꯣ ꯍꯥꯏꯗꯨꯕ ꯅꯪꯅ ꯃꯤꯅꯝꯂꯦ ꯈꯪꯂꯕꯁꯨ ꯑꯩꯅ ꯅꯨꯡꯁꯤꯔꯨꯕ ꯀꯧꯕꯅ ꯁꯥꯎꯕ ꯉꯝꯈꯤꯗꯕꯅꯤ ꯀꯔꯤꯅꯣ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯉꯥꯛꯇ ꯍꯥꯏꯔꯤꯗꯨꯅ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤꯖꯥꯠꯅꯤ ꯁꯥꯎꯕꯒꯤ ꯃꯔꯝꯗꯣ ꯈꯪꯍꯜꯂꯨꯗꯅ ꯊꯥꯖꯁꯤ ꯅꯪꯒꯤ ꯀꯅꯥꯅꯣ ꯊꯥꯖꯗꯤ ꯑꯩꯒꯤ ꯃꯔꯨꯞꯅꯦ ꯅꯪꯅ ꯈꯜꯂꯤꯁꯦ ꯑꯩꯒ ꯊꯥꯖꯒꯁꯨ ꯂꯣꯏꯅꯔꯦ ꯑꯗꯨꯒ ꯅꯪꯒꯤ ꯌꯨꯝꯗꯒꯤꯁꯨ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯅ ꯅꯪ ꯅꯊꯜꯇ ꯋꯥꯈꯜ ꯑꯅꯤꯗꯨꯅ ꯆꯔꯥꯡꯅꯍꯜꯂꯦ ꯃꯁꯤꯗꯒꯤ ꯅꯪꯒꯤ ꯐꯤꯔꯦꯞ ꯑꯁꯤ ꯂꯧꯔꯛꯄꯅꯦ ꯅꯠꯇ꯭ꯔꯥ ꯃꯥꯅꯤ ꯋꯥꯈꯜ ꯑꯅꯤꯁꯤꯅ ꯑꯩꯕꯨ ꯋꯥꯍꯜꯂꯤꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯀꯔꯝꯅ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯩ ꯆꯤꯡꯅꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯋꯥꯈꯜꯗꯣ ꯈꯔꯁꯨ ꯐꯅ ꯈꯜꯂꯨ ꯀꯩꯗꯧꯕꯒꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯤꯡꯅꯕꯁꯦ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯑꯁꯦꯡꯕꯅꯦ ꯊꯥꯖꯁꯦ ꯑꯩꯒꯤ ꯐ꯭ꯔꯦꯟꯅꯦ ꯑꯩꯒ ꯔꯤꯇꯥꯒ ꯂꯣꯏꯅꯕꯒꯨꯝ ꯃꯥꯒꯁꯨ ꯆꯞ ꯃꯥꯟꯅꯅ ꯂꯣꯏꯅꯕꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯥꯁꯤꯡꯁꯦ ꯆꯤꯟꯗꯅ ꯑꯃ ꯊꯃꯣꯏꯗꯅ ꯑꯃ ꯑꯃꯠꯇ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯦ